अहानबदा मरोइबा पाउ पिजरे लमदम असigi mahiroi sing union gi mikhalda hen puning changle information technology gi lamjanda saruk yabadi yam nemle haina chief minister na phongdokre amadi india da haukiba pungkun mari da nauna covid-19 positive oiba mioi lising ani chamuga nifumathoi thengna kre nyoi kuna lekidre Dayapati SENJAM na Housing Nungthilgi PONYTV News Update Pizare. Information Technology gi juk asida Manipur gi nahasing gi participation yamna nemli. College ki mikaldadi makoi masel funai malim gi chakhatpagi lamjel da ngasidi science amadi technology gi lawsing phanghodrabadi aremba tare haina Manipur gi Chief Minister N Brain Haikre. Wafa masi ngasi Innovation Hub Manipur IT Park Manchipukida pangtokhiba Destination Infinity Manipur IT Startup Challenge saruk yaraduna mahangna phongdokhibani. Mahangna High Innovation Hub Manipur IT Park ase Manipur khaknatana North East da ihan hanmo oina BJP government na innovation tauke bringing out new ideas and generating new product haiba wakhalon asida Prime Minister Narendra Modi gi Atmanirbhar Bharat amade Vocal for Local anina initiative lawduna linkat khibani Robotic Laboratory Artificial Intelligence Lab amade Internet Lab lady tongan ba institute singdagi mahairoi lising amaga chani mukna makoi gi idea kya puthokduna technology sizinaduna pot kya puthokli Power yaudana thau tingdana ising chingkhatuna miyamda yahonnabagi maong wari sanaba yaba robot imungda gas purakpagi automatically khangalakpa mobile phone gi matekna mai muthatpa yabagi technology puthokpa yaure Puthokliba idea sing ase khul ama mafam ama natraga village ama identify tawduna pilot project tawduna kadai fawba miyamda kanaba pibage haiba khudam oina takani haikhe mahakna hai hauzik ase IT gi jukni adubo triple IT da Manipur macha amate yauramde kadisu nataba satragi election da de makhoi masel funai ngasi gi nahasing na education da meeting changduna science amadi technology da hena thawa yausinje Core issue da kok thadabagi mahutta issue natabada focus piraga leire haina phongdokhe Purgina hasingse tang constructive positive mindset sense honingi paramilitary forces army towards northeast towards the Manipur mindset change over matam yore the we peoples towards the army da koina yengama mi mindset change over matam yore naina hajibu अखोगी यूथ सिंगसे आइना नुवाइतबा से ट्रिपल IT की नानै फंक्शन नमला ट्रिपल IT दा अखोई मणिपुर की सात्रम हो यरमदे करिगिनो खंगदब अदम IT की जुगने बट अदम द कंसंट्रेट तो वाट ब्रो अदम इलेक्शन गुम्बा छात्र की इलेक्शन दि फुनै करि काना बगिनो करि दरमगे दि इन छात्र की फनना बखोन बाय द गवर्नमेंट दा मतम की होइना तौरकान संगकान गवर्नमेंट का पुन समिनरकान स्कूल फगरन बगी ओइरो ओजा वाट बगी ओइरो छात्र वाट बगी ओइरो तौबदब अखोई मसेन इलेक्शन द फुनरग लेरे अदुइ सरुकी सोमला ट्रिपल IT की दा अखोई की मी यावबो ngamdriba yengo se NEET की दा डॉक्टर की MBBS की दो रिजल्ट yengo अखोई मी क्या मियोगे अदोम दो ओइना अखोई फोकस पीद्रेबा नन इशू दा अखोई इशू वनथोग लेरे इशू कोर इशू सिंग से मांग तारियो कोर इशू सिंग से दे अखोई कॉन्संट्रेट रोगा लेबाक सेमसी लेबाक kanji harida Ngarang nungthil tongan ba Khabishoi Special Commando Unit amadi Nupi Police ka loinana achat awong sing hata Center Masjid Road New Lambulen Second Street Tribal Market manakta check tawbada miyoi ani brown sugar ka kona na fare Ngarang gi operation adu Khabishoi gi SP TS Krishna Tombi gi meeting makhada Subedar L Vivekanandana luchingduna amadi Jamendar Thangmilan Khongsai amasong Women Police Station gi official in charge G Gitanjali ga loinana achat awong sing check tawbada miyoi ani yamna chingnaningai oiba maongda khongna lakbada khamlaga wahang pahang chasabada fabani haide Faraba miyoi ani adudi daikoting hawkip chahi yangkhai nithoi mapuroiba HB Wholesale Hawkip amadi Khailel Khub Hawkip chahi kuntraga mathoi apokpa HB Wholesale Hawkip Chandel District ke Chakpi Karong Subdivision manung chana laiba Longjabile sagin haide makhoi anina brown sugar packet ani plastic polythene amuba amane yomlaga purambani haide Plastic polythene bag adu amana gram 538 amasung amana gram 508 rom lumi makoi dagi Airtel SIM card yawba mobile phone ani amade paisa oina lupa lising ani ga 550 so fagat khra haide faraba miyoi amadi polam sing adu Porampar police station da makha tana thijin humjin nabasina khra haide Kakching ge lokol singda leiba laupari lising tara romda ising piriba amade
Kakching ga khulonabada leiriba Irengban khulgi water supply scheme gi ising lofam oiriba Kakching ithai khong fatpagi thauram ngasi pangtokre. Kakching ithai committee na sindura pangtokhiba thauram aduda Sengmai Turel gi mathakta sariba dam miyamna Kakching ithai maru haina khangnariba mafam aduda amaibana laithau tawraba tungda dam gi thong thingduna thong phatpagi thauram adu pangtokhe. Kakching ithai khong fatpagi matangda Kakching ithai committee gi president Yengkhom Achawna hai Ipa ipu haktaktagi Kakching ithai maru dam semduna amade khonglam tawduna Kakching gi Lauren yauna Kakching gi maru oiba lawfam sing amade Kakching gi khulonari ba lawfam kaya da ising piduna lau singu tawduna lakle lau panba yaba matamda Kakching ithai maru gi dam ase thingduna Kakching ithai khongda ising tharaktuna lau panai laurok matam yorakpada amuk dam thong ase thingduna ising thingduna thamlaga lokol da ising Thajinabagi damak khong thinglamba sing amuk sit nana fatoktuna law lokpada hena khudong chanabagi damak khong phatpagi thauram pangtokduna lakle Kakching ithai committee na mapung oiba thaudang loduna ithai lokong ase matam chana fatpa amadi thingbagi thabak paikhatuna lakle Achawna makha taraduna hai ithai khong phatkhrabanina na khonggi leirai hogaiduna yankhaiduna nga faba thingen thugaiba khong da fatta haudi thadabibagi thabak tawbigano Khong asi laumi kaya gi maru oikraba thawai ni haina phongdokhe Ipai pu hakitagi sanaduna laliba khong phabagi thoramasi aikoi lawsing asi aikoi satpa loigra maru lukthare matam marmaduna aikoi tha amagi manungdadi suksoi sodram ki law lokpa hongnar lagani maduda law lokpada ising asi aikoina sanghamdana Lokpamsing asida kangaga kangna lokpa yana na baidamta asigumlaba ipai pusingna sanamleba khong phabagi thoramasi pangthok chabani ngasi Juriba Municipal Council na Pradhan Mantri Awas Yojana Housing for All Urban Bharat Pumbagi oina North East Bharat amadi Hilly State singi manungda ahum suba best performing Municipal Council English ngani kunmathugi mana phongwa ngamkhraba aduga Manipuri State Special Award of Recognition to State with Best Visibility and Coverage oire Juriba Municipal Council na Pradhan Mantri Awas Yojana Housing for All Urban Bharat Pumbagi oina North East Bharat amadi Hilly State singi manungda ahum suba best performing Municipal Council English ngani kunmathugi Thoigi mana phongba ngamkre aduga Manipur State na Special Award of Recognition to State with Best Visibility and Coverage ki award su phongba ngamkre ngarang Gujarat ke Rajkot ta leiba Sastri Maiden da numit humni chumna pangtokadaba Indian Urban Housing Conclave tha asigi tang taraga mapandagi kunmathai fawba chathagadaba Indian Urban Housing Conclave cum Expo Thauram ase Honorable Prime Minister Narendra Modi na hautokhibaga loinena Makha tarakpada Minister of Housing and Urban Affairs Hardip Singh Puri na award sing ado mathang khusinakhi Juriba Municipal Council gi oina Council asigi Executive Officer Moirangtem Surjit Singh amadi A Manmohan Singh Section Officer aduga State ki oina di Mahut ki Director Robert Singh Khetrimayum Soram Arunjit Singh MIS Specialist amasung RK Johnny Singh Civil Engineer na award asilokhe High competition ase Minister of Housing and Urban Affairs Government na sindu na pangtokpani haidi Moirang Municipal Council amadi CRED Moirang na sinduna nomagi oiba garbage fata haudi maham chana thamnabagi matangda awareness campaign amang ngase Diligent Public School Moirang amadi Khoyol Kaithel Moirang na pangtokre thauram aduda resource person oina CRED gi secretary T Lekhendrana School Mahairoi Singda wet amadi dry waste ki matangda wangang ke tungda iyo inaubina haikibada aikhoidagi puthokliba nongmagi sizinariba pot chaidagi lemhoba fata haute Pot sing mafam chana loishinba amadi sizinaba yaba pot sing lokhatlaga sizinaba wafam thamke mana makha tan haikibada pot hundokpa matamda akangba achotpa pot tongan na thamnanaba wafam thamke loinana garbage lehendanaba honasi haike thauram aduda local club sing amadi Moirang Municipal Council gi ward number 1 10 amadi 11 ge members sing na saruya ke Garbage laitaba city ama ohengadabagi pandamda changsilakpa all India gi oiba approach marangadona akhoi lagpiriba CSO sing club sing amasung NGO sing na
लेकाई दा असिगुबा प्रमोट तौबिरागदी मोरांग म्युनिसिपल काउंसिल ना असिगुबा फतबा हौदी खोंगटपा मतमदा रिसाइकल तौबा याबा पोना रिसाइकलर्स कांबुदा योनबा रिसाइकल तौबा यादबा कांबुसिना अकोना बेल प्रेस मेचिन ने मोरांग म्युनिसिपल की खिंजरेबा असि सिदैदा अकोइ सबसेलगा थमगा मसिना वेस्ट टू एनर्जी रम थादोइनेबा तौदिसि कत पुमदबा याबा पोट हाइदारे किचन दगी थोरेबा चाक फतबा दांगदी पुमदबा याबा हाइदारे को मसिना अकोइ प्रोजेक्ट अमखक तौजरी प्रोजेक्ट दे पूरगा मसिना कंपोस्ट ओलहनदोइनेबा मसिगे अप्रोच ने मणिपुर पेट्रोल अमदी डीजल की ममल पैसा तरा अमदी पैसा मापन हंथरे मसिना मरम ओइरगा डिस्ट्रिक्ट खरद पेट्रोल अमदी डीजल की ममल हेंगत हंदा लेब थेंगनखे सेनापति पेट्रोल लीटर अमदा पैसा सिनो दशमिक निफु मापन इम्फाल वेस्ट पैसा सिनो दशमिक सिनो तरुक हेंगतुना पेट्रोल लीटर अमदा लुपा चाम सुमना अनि दशमिक अनि सिनो अमदे लुपा चाम सिनो अमा दशमिक अनि मरी पीके हाइदे अमदी बिष्णुपुर पेट्रोल लीटर अमदा पैसा सिनो दशमिक अमा सिनो चुरचानपुर पैसा सिनो दशमिक निपान मरे कक्चिंग पैसा सिनो दशमिक अहुम सिनो हंथदुना पेट्रोल लीटर अमदा लुपा चाम सिनो अमा दशमिक अमा निपान लुपा चाम सिनो अमा दशमिक तरुक तरुक अमदे लुपा चाम सिनो अमा दशमिक यांखै मरी लेब थेंगनखे लोइनना सेनापति पैसा सिनो दशमिक मरी मरे इम्फाल वेस्ट पैसा सिनो दशमिक सिनो मंगा हेंगतखे अमदे बिष्णुपुर डीजल लीटर अमदा पैसा सिनो दशमिक सिनो मापन चुरचानपुर पैसा सिनो दशमिक तरेट तरेट कक्चिंग सिनो दशमिक अनि निपान हंथखे मतंग ब्रेक मलोमिनसे पोनी टीवीना मखल मथेल की थौरम सिंह संदोक्तुदा मियाम की सेवा तौजरी मसिदा हेना माय पाकनाबगीदमक पोनी टीवी की यूट्यूब चैनल अमदी फेसबुक पेज ता लाइक अमदी सब्सक्राइब तौबिरो लोइना लोइना एमसीटीवी की चैनल नंबर 988 अमदी आईएसकॉम की चैनल नंबर 142 दा मियाम ना मीटिंग ताबिदुना मपुंग फाबा चैनल अमा ओहनबियो हेना माय पाक चैनल अमा ओइनबगीदमक पोनी टीवी की कांटेक्ट नंबर 9362531104 दा कांटेक्ट तौबिरो मखाद पिजरीब कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगना नाइजरी ब्रेक की मतंगदा मयाम तराम अक्चरी मखता पाउ पिजरे नेशनल क्राइम रिकॉर्ड वीडियो NCRV की मतुंग इना असम स्टेट असे मदर रेट चादा 3.मरी ओइदुना इंडिया की अहुम सुब पोजीशन दे लेदे इंग्लिश सिंगनी तरागा मापनदगे इंग्लिश सिंगनी कुनमातोय फावबदा असम की ओइना मदर केस 3,359 रजिस्टर तौखे मसिगे मनुंगदा 1,154 रोमदे इंग्लिश सिंगनी कुनमातोय खक्तगिने ममांग चहिदा 313 मदर केस दे लमन खुमखिबगे हाटपा चनीगा कुंतरेटना नुंगाइनदबगे चामगा सुमना मंगाना लमगी मतंगदा यानदबदगी लोइनना मापना अउनपोट की मतंगदा हाटपा यावरे इंग्लिश सिंगनी कुनमाथोइदा लेबाक असिगी एवरेज मदर रेट असे चादा 2.2 ओइखे अमदे झारखंड चादा 3.1 अमदे हरियाणा 3.9 ओइदुना लेबाक असिगी मदर रेट मथंगसिना अहानबा अमदे अनिसुबा ताखे असम लेंगाकना असम की हायर सेकेंडरी एग्जाम दा मकोक मथंग तारबा महैरोई सिंगदा स्कूटर पीरकनी हाइदे स्कूटर फंगदरिबा महैरोई सिंगे मनुंगदा फर्स्ट डिवीजन दा पास तौरबा महैरोई नुपी मचा 19,19 अमदे चादा 35 फंगलबा महैरोई नुपा मचा 3,652 दा पीरकनी हाइदे असम लेंगाकना महैरोई सिंग असिदा स्कूटर सिंग असे पीननबा पुना क्रोर 259 काइथोख्रे हाइदे वारेप असी ngarang phongkiba असम कैबिनेट ना लौखिबनी हाइदि अमदे महैरोई सिंगदा हायर सेकेंडरी एग्जाम असे हेना थवाई यावबा अमदे होननिंगबा फावहन्नबा पांदमदा लौखिबनी हाइदि मसीदसु नतना फिक्स पेदा थबक तौरिबा एसेंट प्रोफेसर सिंगी थागी तोलोब 55 दा हेनगतलकनी हाइदि लोइनना असम कैबिनेट ना टूरिज्म हेनगतहन्नबा पांदमदा काजीरंगादा होटल अमा सारगनी हाइदि अमदे होटल असी सराप होटल एंटरप्राइजेस ना चलाइरगनी हाइदि नागालैंड पांथोकदौरिबा असेंबली इलेक्शन की मांगोइनना इंडिया की प्रेसिडेंट द्रौपदी मुर्मू अमदे प्राइम मिनिस्टर नरेंद्र मोदी नागालैंड लाक्लबा याय हाइदे
Report amagi matung ina PM Modi gi lakadariba Nagaland khongchat asida Kohima da leiba Indira Gandhi IG Stadium da October 19 da pangtokadariba mifam amada miyam ga unaduna wa nganglaba yai haide. Nagaland gi mahaki khongchat asi October tha aroibada natraga November gi tha hogolakpada oiba yai haide. Adum oinamak President Draupadi Murmu de November horakpada Nagaland da laklaba yai haina panade. Report amagi matung ina Nagaland President Draupadi Murmu amade Prime Minister Narendra Modi bu oknaba thaurang hokre haide. Assam dagi aranba che chang sizinaduna Meghalaya dagi niyam lana koila lauthoklaga Assam da puthoi haibagi maralda affidavit file tawkrakhaba Meghalaya High Court na Assam lengak ta khangan kre. Chamber M Sangma amadi Michael D Sangwana Assam lengak ki mathakta Meghalaya dagi niyam lana koila lauthoktuna Assam da puthoklaba matungda semjin sajinaba aranba che chang sizinaduna Bangladesh da thadoi haina file tawrakpa petition ado paraba matungda Meghalaya High Court na achum aran khangdoknaba affidavit ase mathang thagi tang taraga mari fawgi manungda pisilaknaba khangalakibani haide. Union Health Ministry gi datagi matung ina India da haukiba pung kunmari asida nauna COVID-19 positive oiba mioi lising ani chamaga nifu mapan thengna kre mioi lising ani chamanga hufutara mapan na leina asagi fagat ke amadi mioi kunna laikidre masiga tharaga hojik fawbuda laichet asina maram oiraga laikidaba migi masing puna lakh manga lising kunipan chamapan nifu humdoi oikibaga loinena hojik India da COVID na naduna leiba migi masing na lising kunmanga chamanga tara oide. Positivity rate na chada sino 10.9 mga oike amasong fagat pagi chang na chada marifutara 9.3 oike. Health Ministry gi matung ina hojik fawbuda laina asigi ngaktok na ba laibak asigi oina crore chani ga taraga mapan hena COVID vaccine katok haide. Laichet asina laikidraba miyoi kun ase Kerala dagi miyoi taraga humdoi Maharashtra dagi miyoi ahum amasong Karnataka, Punjab, Uttar Pradesh amadi West Bengal dagi miyoi amam ni haide. Aroy badamare pangmu na pizari. Lamdam asigi mahairoi sing union gi mikhalda hena puning changli information technology gi lamjinda saruk yabadi yamna nemni haina chief minister na phongdokre. Amadi India da haukiba pung kunmari da nauna COVID-19 positive oiba mioi lising ani chamga nifu matoi thengna kre mioi kunna lekidre. Matang asta nungtol gi PONYTV News of the election jare meeting tabir pun namak po amukan krum jare.